soijaina hale ima leibakse nongmai paibagi lotfam oire Myanmar romdagi changlakpa ngamlibani waja minister ni khanmu online da tolu saribani khanmu lakshin bangamdrava maitai kukigi lanche center na laktuna thorapa wahaina lanche hanjin temjin biro akle anilji nomatada loirani ne paukhung ama change ngamlabadi phungu tarai tarai khanganu yamna luba paukhung ni paukhung ama change yam lu bane ba numit chawum sura fau batasin